Common. Sian Cray. Meron lang. Nào đi school dẫn gì nè. School dẫn đi ghê hả? School dẫn đi ghê. Hi ma'am, good morning. Ayuki morning daddy. Quite fast in class am thae. Aduga nong ji song leptana tarabani hekta hingongaje napi ra songjanуда men malan tadre kharaga kutpanina aigi jaga jidi ngawai aina hingon koiba jaga dune aduna as hai kanadre lok lauraga pe lauraga kayaini mayamde chumdarakpa mafam goire aduna loi songjangare ngasi yanthali adum nongaram chongkhale aduna kumdabasu ngamdre songmandana adudagi yengamine aise ada brush tawthokana aise wairam tasangena tawrine aduga yeune nongdang khudingi sumai taweba nong tarde aduna tinje macha karaide changaino khangde thongnau hangthokpasu nate aduna sumaina mari muk thubi gi type ta tawba tinje nong taragadi sumaina ka manungda haina changaeba adugi aije nungtigi hainadamnasu loire maina mari tabaje adu moije hingbasu hingdeba loi siraba tin ngataneba aduduna loina mafam singdo sigi ahamba kaji khatani asom kadi leiteba adugi aije wai taksangena taksaline ado khuyam amni tinje khaji kharaktaga nate aduna simu siloraga amu final hapaga wai amu taidoineba aduna thabakse angang school chalamdai hobega tawre khangdeda tin mayamse kokka ngawjani kari tinnoju khangde hingbrasu hingde siraga dum leirame kokka ngawbajani si wairamse sasat loisalaga aije irujathoga angang school chatnabagi chak ising amu tawdoineba aduna khangde de irujathoe totise amu laksale pung 6:10 totise dum lakdoineba pung 7 fau aduduna ayuksidadi thabakse sumaina laingayda yahaugadoineba akhoi totitise aduna sisigisu pura thabak amne aduna amu yasalame aduga chakse amu sara tawre amana chak thonge amana hawai kame aniga phangdradi nangbaja nateda hawai oina tawsale de tajai ichanupaje haudoe ma brush tawrona haire aduduga toti isingje pair sanara dum leidoini moida ngangnabada thabak amni adagi sonda amu change ado ayukse akhoi jiraga singga coffeega sumaina thaebako adudugi lole nakandasu longkhale ada hawaiju sok tawsale pungje thengjalaba adudugi yeminarse ꯆꯥꯕꯁꯤꯅ ꯐꯗꯣꯏꯅꯦ ꯆꯣꯠꯂꯣꯏꯗꯣꯏꯅꯦ ꯈꯟꯗꯣꯔꯛꯑꯣ ꯍꯩꯕ꯭ꯔꯦꯡ ꯃꯈꯣꯛꯇꯣ ꯍꯥꯟꯅ ꯆꯤꯡꯊꯣꯛ ꯑꯗꯨ ꯍꯥꯏꯅ ꯃꯊꯛꯂꯣꯝꯗ ꯏꯟꯈꯠꯂꯣ ꯑꯗꯨꯒ ꯗꯛꯂ ꯏꯟꯈꯠꯂꯣ ꯑꯗꯨꯝ ꯄꯥꯏꯔꯒ ꯏꯟꯈꯠꯂꯣ ꯏꯟꯈꯠꯂꯣ ꯇꯦꯛ ꯍꯥꯏꯗꯤꯕꯣ ꯏꯟꯈꯠꯂꯣ ꯆꯠꯄꯣꯏ ꯈꯔ ꯏꯟꯈꯠꯀꯣ ꯑꯩ ꯇꯥꯛꯄꯤꯒꯦꯁꯦ ꯅꯣꯡꯁꯤꯁꯦ ꯐꯖꯗ꯭ꯔꯦꯍꯦ ꯂꯥꯎ ꯀꯥꯜꯂꯨꯅꯦ ꯅꯈꯣꯡꯗꯣ ꯌꯥꯔꯦ 이까지는 카드가 ꯅꯣꯡꯁꯤꯗꯤ ꯀꯝꯗꯧꯕ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯌꯦꯡꯕꯗ ꯇꯨꯅꯤꯀꯣ ꯄꯩꯈꯥ ꯐꯖꯅ ꯏꯊꯣꯛꯑꯝꯃꯨꯀꯣ ꯅꯣꯡ ꯐꯖꯅ ꯆꯨꯔꯦꯍꯦ ꯃꯌꯥꯝ ꯆꯣꯠꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯁꯥꯎꯔꯛꯀꯗꯣꯏ ꯃꯌꯥꯝꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯈꯤꯒꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ 스쿨 짤루기게 गेट पापाजे थेंनारे अदुना मचानुपाजे बस फमाना थिनजनबिग्रे सातिनजे
ꯅꯣꯡꯁꯤ ꯆꯨꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯅ ꯑꯃ ꯄꯨꯈ꯭ꯔꯒ ꯏꯕꯥꯅꯤꯅ ꯑꯃ ꯇꯨꯝꯕ ꯍꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯒꯤ ꯑꯩꯅ ꯃꯥ ꯑꯣꯏꯅ ꯊꯤꯟꯖꯜꯍꯜꯂꯒ ꯍꯜꯂꯛꯑꯦ ꯑꯗꯒꯤ ꯐꯤꯔꯣꯟ ꯐꯃꯨꯡ ꯑꯃꯨꯛ ꯂꯣꯏꯁꯜꯂꯦ ꯐꯃꯨꯡ ꯆꯥꯏꯔꯨꯕ ꯈꯣꯠꯂꯨꯕ ꯉꯟꯇꯥꯅꯗꯤ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯥꯕꯣꯛ ꯂꯣꯏꯁꯜꯂꯦ ꯁꯤꯅꯤ ꯃꯌꯥꯝ ꯊꯕꯛꯑꯕꯨ ꯁꯨꯡꯂꯦꯞ ꯂꯦꯞꯄꯖꯥꯠ ꯅꯠꯇꯦ ꯑꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯦ ꯆꯥꯔꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯅꯣꯡ ꯆꯨꯃꯟꯗꯅ ꯑꯩꯒꯤ ꯉꯍꯥꯟꯋꯥꯏ ꯂꯣꯛꯈꯤꯕ ꯆꯅꯝꯗꯣ ꯂꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯇꯅ ꯀꯣꯝꯊꯔꯛꯇꯅ ꯑꯃꯨꯛ ꯂꯣꯏꯅ ꯄꯨꯟꯅ ꯀꯤꯁꯜꯂꯤꯅꯦ ꯀꯤꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯅꯣꯡꯁꯨ ꯆꯨꯃꯟꯗꯅ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯃꯆꯤ ꯑꯃꯗ ꯄꯨꯂꯞ ꯑꯃꯨꯛ ꯊꯝꯃꯦ ꯅꯣꯡꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯇꯥꯕꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐꯥꯔꯝꯗ ꯏꯁꯤꯡ ꯂꯩꯇꯕꯅꯤꯅ ꯅꯣꯡ ꯇꯥꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯗꯣ ꯃꯍꯩ ꯏꯁꯤꯡ ꯆꯥꯎꯗꯅ ꯈꯣꯠꯇꯅ ꯗ꯭ꯔꯦꯟ ꯅꯨꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯧꯕꯅꯤꯅ ꯏꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯆꯥꯎꯕꯅꯤꯅ ꯌꯥꯝ ꯋꯥꯅꯩꯌꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯐꯥꯔꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯥꯔꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯎꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯕꯕꯥꯁꯦ ꯑꯩꯈꯣই ꯏꯀꯨꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯦꯕꯣꯠ ꯊꯥꯕ ꯑꯗꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯈꯤꯅꯕꯅꯦꯅ ꯄꯣꯔꯛꯏꯅꯦꯕ ꯇꯧꯔꯤꯁꯦ ꯁꯦꯕꯣꯠ ꯑꯃꯈꯛ ꯄꯥꯜꯂꯦꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯄꯨꯔꯔꯣꯏ ꯕꯕꯥ ꯅꯪ ꯆꯥꯔꯣꯅ ꯍꯥꯏꯅꯦ ꯑꯗꯣ ꯑꯥꯗ ꯑꯃ ꯏꯟ ꯊꯥꯅꯕ ꯇꯧꯔꯤ ꯉꯥꯁꯦ ꯀꯌꯥꯝ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯇꯦꯅ ꯑꯣꯟꯗꯣꯏꯅꯤ ꯏꯟ ꯊꯥꯔꯤꯁꯦ ꯁꯤꯗ ꯍꯥꯞꯄꯒ ꯑꯣꯟꯗꯣꯏꯅꯤ ꯀꯤꯂꯣ ꯑꯃꯗ ꯀꯌꯥ ꯆꯜꯂꯦ ꯀꯌꯥꯝ ꯆꯥꯎꯈꯠꯂꯦ ꯀꯌꯥꯝ ꯆꯥꯎꯈꯠꯇꯦꯗꯣ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯈꯔꯕꯨꯗꯤ ꯆꯥꯎꯔꯦ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅꯗꯤ ꯆꯥꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯈ꯭ꯔꯤꯗ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄꯗꯣ ꯑꯣꯏꯗꯦꯕ ꯕꯥꯇꯤꯟꯁꯦ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯈꯪꯗꯦ ꯁꯪꯕꯤꯔ ꯀꯩꯅꯣ ꯃꯆꯨꯁꯤꯗꯤ ꯄꯨꯔꯥ ꯑꯣꯟꯕꯖꯥꯠꯅꯤ ꯁꯤꯗ ꯉꯥ ꯁꯦꯅꯤꯇꯥꯏꯁ ꯇꯧꯔꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯄꯣꯔꯛꯎꯔꯣ ꯑꯁꯤ ꯄꯨꯊꯔꯦꯍꯦ ꯇꯧꯔꯤꯁꯤ ꯔꯧ ꯃꯥꯜꯂꯦ ꯅꯪꯗꯣ ꯔꯧꯗꯤ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ ꯄꯦꯔꯦꯒꯟ ꯌꯥꯎꯕ꯭ꯔꯥ ꯑꯍꯣꯕꯗꯪ ꯇꯥꯡꯉꯤ ꯊꯥꯡꯖꯜꯂꯧꯔꯥ ꯁꯤ ꯍꯥꯞꯄꯁꯤ ꯐꯅꯦꯛꯇꯒ ꯆꯣꯡꯉꯗꯤ ꯀꯣꯛꯑꯣꯏ ꯈꯔꯗꯤ ꯀꯥꯞꯊꯣꯛꯑꯦ ꯃꯤꯔꯒꯟꯁꯦ ꯑꯩ ꯆꯦꯈꯥꯎꯒ ꯄꯨꯔ ꯂꯥꯛꯏꯅꯦ ꯌꯦꯡꯁꯤꯔꯣꯗꯣ ꯇꯥꯈ꯭ꯔꯦ ꯁꯤꯗ ꯇꯨ ꯊꯧꯔꯤ ꯃꯌꯥꯗꯨꯗ ꯑꯗꯨꯗ
ꯉꯥꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯗꯒꯤ ꯀꯟꯅꯕ ꯃꯆꯨꯒꯗꯤ ꯐꯖꯅꯤ ꯐꯅꯦꯛ ꯃꯆꯨ ꯁꯪꯕ ꯐꯖꯅꯤꯅꯦ ꯋꯥ ꯃꯦꯔꯒꯟ ꯉꯥ ꯂꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯁꯤ ꯀꯟꯅ ꯅꯞꯄꯖꯥꯠꯅꯤꯍꯦ ꯌꯥꯔꯦ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯀꯃꯟ ꯀꯤꯂꯣ ꯑꯃꯗ 3ꯗꯤ ꯆꯜꯂꯅꯤꯁꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯆꯦꯟꯈ꯭ꯔꯦ ꯃꯦꯔꯒꯟꯂ ꯑꯗꯒꯤ ꯅꯨꯄꯥ ꯅꯪ ꯅꯈꯨꯠꯇ ꯅꯞꯆꯅꯤ ꯃꯦꯔꯒꯟꯗꯤ ꯀꯥꯞꯄꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯗꯨꯅꯦ ꯃꯅꯤꯡꯂꯣꯝꯒꯤꯅ ꯑꯃꯨꯛ ꯐꯨꯒꯠꯂꯛꯏꯅꯦ ꯑꯗꯨꯗꯤ ꯂꯨꯞꯄꯣꯏꯗ꯭ꯔꯣ ꯁꯤ ꯊꯝꯃꯝꯒꯦ ꯁꯤ ꯃꯤꯇꯔꯁꯦ ꯑꯩ ꯈꯨꯄꯥꯏ ꯍꯤꯟꯖꯥꯡ ꯑꯝꯇ ꯇꯧꯔꯒꯦ ꯃꯇꯥꯏ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯉꯥꯒꯩ ꯄꯨꯡꯀꯥꯡ ꯅꯣꯝꯃꯤ ꯇꯧꯕꯁꯤꯗꯤ ꯌꯦꯡꯉꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯈꯔꯗꯤ ꯑꯗꯨꯝ ꯇꯩꯕ ꯇꯥꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯅꯣꯡꯁꯦ ꯑꯃꯨꯛ ꯍꯥꯏꯊꯔꯛꯀꯗꯧꯔꯦ ꯀꯥꯔꯁꯦꯅ ꯑꯩꯗꯤ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯀꯟꯅ ꯏꯟ ꯁꯣꯜꯍꯧꯔꯤ ꯁꯤꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯏꯁꯤꯡꯕꯨꯗꯤ ꯈꯔ ꯍꯦꯟꯒꯠꯂꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯇꯨꯔꯦꯟ ꯀꯩꯀꯥ ꯆꯥꯎꯕꯒꯤ ꯋꯥꯅꯤ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯗ ꯏꯆꯥꯅꯨꯄꯥꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯑꯦꯛꯖꯥꯝ ꯇꯧꯕꯁꯤꯒꯤ ꯑꯩꯅ ꯃꯦꯠꯁ ꯊꯣꯛꯑꯦ ꯍꯌꯦꯡꯗꯣ ꯑꯗꯨꯗꯨꯒꯤ ꯔꯤꯚꯤꯖꯟꯁꯦ ꯑꯃꯨꯛ ꯇꯧꯕꯤꯔꯤꯅꯤ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯄꯥꯕ ꯃꯁꯥꯅ ꯈꯪꯅꯗꯤ ꯀꯩꯁꯨ ꯇꯧꯅꯤꯡꯗꯦꯗꯅ ꯑꯗꯨꯗꯤ ꯏꯅꯕ ꯇꯧꯔꯁꯦꯅ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯉꯥꯡꯉꯤꯅꯤ ꯆꯩꯔꯤꯅꯤ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯄꯨꯡꯗꯤ ꯌꯧꯔ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯑꯦꯛꯖꯥꯝꯅꯤꯅ ꯑꯃꯨꯛ ꯃꯥꯏꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯕ ꯑꯗꯨꯗꯨꯅ ꯃꯥꯏꯁꯦ ꯑꯃꯨꯛ ꯇꯧ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯌꯥꯝꯁꯨ ꯋꯥꯅꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯥꯎꯗ꯭ꯔꯦꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯣ ꯌꯥꯗꯦꯕ ꯃꯌꯥꯝ ꯋꯥꯅꯕ ꯌꯨꯝ ꯀꯩ ꯆꯦꯟꯊꯈꯤꯕ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯁ ꯈꯪꯗꯦꯗ ꯐꯣꯟꯁꯤꯗ ꯎꯔꯕꯅꯤꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯑꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯦ